Inaubana Saubu saubra khangde Ichanse masi nupasina namdana laukhradawne yengo Kadayda uhaluribano Ariba nupana pamkhiba nungsikhiba nupiduma adum namdana laukhradawne Sanathoina nang loina sinbiro he Hauna haidurai soidokhidana Maduda Ichan Sanathoida khangyeng yengei Khabadi makhwanga metlaga yengli Aduga amuk onsilaaga Khabana Ice cream yodmaga amta laktine laadi chaba yabane Ichanna Sanathoi chalasira Sanathoina chalase Khabana chaladoira Ichan kemta khumamdami haugatlaga chatpa hauki Maduda Sanathoiga inaubagasu Khabada nofre tawna yengamaga Ichangi tung inaraga chatki Khaba makhwang metlaga nokmi tawraga yenghawi Inaubana Sanathoi masi nupase Ichan soidana laukhiba tare aduna yarikai uhangalo Ichanse pamuyeba khara chahi chanabada laiba oidi faidana Sanathoina Taningdiko masak phau yengdida namitu udra Inaubana Noinadi khangdriba nupa aikhoise yaningdaba nupina khithele tanaraga koiningba launingba khangjarabo Sanathoina soidana nangasine aigi khutane langaniko Inaubana Aishu nupanida nupa amagi thamoida fawada takpibane nupi noinadi noise singabanina muktana laijariba nupa aikhoina lauragedo khankhiba nupido kayam koina nupa aikhoidagi nanthoaga chenba ngamgane nupa aikhoidana khange Sanathoi inaubada onsilaga khumakhidre mahausana nupi dawna tawba nupasi machin anambana kangali nupi wani nupa wani khangoi adum khumba yawba tawgali Ichan taranga mada gari thauraga lakpada tungda kanagi gari thaurai khangponte yumgi thongal yora amdaida tungdagi horol khonglakpada hairap yengthokjarai maduda khaba oirambaduda mabungi matane pakhat mandana sumang tamna yangna thaujilaga khami aduga hingna imungda chensilaga tumina famlaga lei khaba na inarakpadu pari ne hek ukhiba thengna thoklabadi amu inauna Mabu fuba chaiba hauраklani khanbadani Ichanna mipaiba pokjariba Numisida Ichanna yaningdaba matau hek ulubadagi Khaba Ichangi khongthang khuding senaba haurakle Ichanna thabak ama chatlabadi Khaba unaba soidrabani Maning mamang koithat thachilaktuna Ichangi mamigum laiba haurakle College satpada thongaldagi college fawwa inarakani halakpadasu adu mangai chap manai College dagi Ichanna thongal lansinba fawba adum inarakani Ichanna yaningdaba fana ulabasu khaba hanba kauba laite nongmaijing numit amadi atopa harau kumai suti leiba numitta amadi Ichanna college sataba numitta khaba lemna tokte thongal da laaga numit chupa sangduna laigani masak udri fawba sungan haloi dawrini Ichansu khaba lai khangbadagi mapal sungthok thok tabilai Mobile meli platform khangde hippe ifam khangde lairik yengi yengfam khangde thabak loisili mapukning jangde Ichanna aina tawrisi bukarino thongalda ayuk nungthil numidang khangdana adum tasok su chingnabadi male ingonda nahangaiga manadaba mityengna yengba haurae murum solingaida amubina hangai amubina ibema Ichanna ima Amubina Kaidawrage nangbo ipapa khatpadawna Ichanna Kaisu tawdi ima Amubina Ima thabak chatluge mapan thoktabi leiramuko Ichanna Hoi ima ado uidi koirakano ai thanda leiba taleba hojikanse Amubi chatpa hawi adubu amuk hanjilaaga hangai Amubina Thongalda handak marak gari amuba ama Marak laaga khamaga dum lairisibu kanhagino nangbu khangbro Ichanna khangde deima Amubina kanabu oidigaba thongal sidabu mapan thoktabi layo kanada lakbu oidigaba kumtharaktribra gyan amasu tade hoi kiraga thonglon silamaga Sanathoi hoida chatlaga lairamuko Ichanna hoi ma Amubi chatkibaga Ichan famtharaga kapningbagi mawongda lay adudagi thong lonsilaga
ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯂꯩꯊꯣꯛꯏ꯫ ꯈꯥꯕꯁꯨ ꯑꯁꯤꯡꯕ ꯅꯨꯄꯥꯅꯤꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯏꯆꯟꯒꯤ ꯌꯨꯝꯗꯒꯤ ꯃꯤ ꯀꯅꯥ ꯀꯅꯥ ꯊꯣꯛꯈꯤꯕ ꯃꯥꯅ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯊꯟꯇ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯈꯥꯕꯅ ꯑꯗꯨꯝ ꯈꯪꯏ꯫ ꯈꯥꯕꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔꯇꯪ ꯂꯧꯕ ꯉꯝꯃꯗꯤ ꯑꯩꯁꯨ ꯁꯣꯟꯃꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯉꯝꯍꯜꯂꯦ꯫ ꯃꯥ ꯁꯪꯕꯗ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯁꯣꯏꯔꯤꯕ ꯃꯥꯅꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯌꯥꯅꯤꯡꯕ ꯀꯥꯟꯗ ꯌꯥꯖꯔꯛꯀꯅꯤ꯫ ꯁꯥꯎꯕ ꯌꯥꯗꯦ꯫ ꯉꯁꯤꯗꯤ ꯃꯄꯥꯟ ꯊꯣꯔꯛꯑꯔꯣꯏ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯁꯦꯕ? ꯈꯥꯕ ꯀꯩꯗꯧꯁꯤꯒꯦ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯍꯣꯔꯣꯟ ꯈꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯏꯆꯟꯁꯨ ꯇꯨꯝꯕ ꯁꯥꯕꯒꯤ ꯋꯥꯅꯤ꯫ ꯇꯨꯝꯕꯗꯤ ꯅꯠꯇꯕꯅꯤ나 ꯍꯣꯔꯣꯟ ꯈꯣꯡꯂꯛꯏꯗꯨ ꯇꯥꯏ꯫ ꯈꯣꯏꯗꯧ ꯈꯣꯡꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯈꯣꯡꯂꯛꯑꯗꯤ ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤ ꯈꯟꯒꯅꯤ ꯈꯟꯕꯗ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯤ꯫ ꯍꯣꯔꯣꯟ ꯈꯣꯡꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯃꯈꯨꯠꯇꯨ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯏꯆꯟꯅ ꯃꯁꯤ ꯅꯨꯄꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯑꯒ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯦꯞꯄꯤ꯫ ꯈꯥꯕ ꯍꯣꯔꯣꯟ ꯈꯣꯡꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯏꯆꯟ ꯇꯞꯅ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯑꯒ ꯂꯦꯞꯄꯗꯨ ꯎꯔꯛꯄꯗꯒꯤ ꯈꯥꯕ ꯍꯣꯔꯣꯟ ꯈꯣꯡꯂꯝꯕꯗꯨ ꯂꯦꯞꯄꯒ ꯃꯤꯡꯁꯦꯜ ꯂꯩꯊꯔꯒ ꯌꯦꯡꯉꯛꯏ꯫ ꯏꯆꯟꯗꯤ ꯈꯥꯕꯗ ꯌꯦꯡꯉꯛꯄ ꯅꯠꯇꯦ꯫ ꯃꯁꯛ ꯎꯠꯂꯝꯃꯒ ꯄꯟꯊꯔꯝꯗꯅ ꯆꯪꯈꯤ꯫ ꯈꯥꯕꯗꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯊꯥꯔꯒ ꯍꯟꯖꯈꯤ꯫ ꯏꯆꯟꯗꯤ ꯍꯟꯖꯜꯂꯛꯑꯒ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯏꯆꯟꯅ ꯑꯩꯅ ꯊꯣꯛꯎꯔꯤꯕꯗꯨꯅ ꯀꯔꯤꯒꯤ? ꯃꯊꯟꯇ ꯃꯁꯥꯒꯤ ꯃꯔꯥꯏꯕꯛꯇ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯖꯩ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯃꯅ ꯀꯝꯗꯧꯏ ꯄꯥꯔꯤꯁꯨ ꯅꯥꯎꯕꯁꯨ ꯂꯣꯏꯅ ꯂꯩ꯫ ꯏꯃꯨꯡꯗ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯂꯩ꯫ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯂꯩꯒꯦ? ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯇ꯭ꯔꯣ? ꯄꯥꯔꯤꯅ ꯏꯆꯟ ꯃꯤ ꯂꯥꯛꯏꯁꯦ ꯀꯅꯥꯅꯣ ꯍꯪꯉꯨꯆꯣꯗꯅ꯫ ꯏꯆꯟꯅ ꯑꯧ ꯇꯥꯆꯧ꯫ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯃꯈꯨꯠꯅ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯅꯩꯗꯅ ꯊꯣꯔꯛꯂꯒ ꯏꯆꯟꯅ ꯀꯅꯥꯅꯣ? ꯈꯥꯕ ꯏꯆꯟꯗ ꯃꯌꯥ ꯀꯥꯔꯒ ꯆꯝꯅ ꯅꯣꯛꯂꯒ ꯌꯦꯡꯂꯒ ꯂꯩ꯫ ꯏꯆꯟꯁꯨ ꯈꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯏꯃꯨꯡꯂꯣꯝꯗ ꯐꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯇꯞꯐꯤꯡ ꯇꯞꯐꯤꯡ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯑꯒ ꯏꯆꯟꯅ ꯀꯩꯗꯧꯕ ꯆꯪꯉꯛꯏꯅꯣ? ꯆꯠꯂꯣ ꯑꯝꯇ꯫ ꯈꯥꯕꯅ ꯆꯠꯂꯣꯏ꯫ ꯏꯆꯟꯅ ꯑꯩ ꯁꯥꯎꯔꯛꯑꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯈꯥꯕꯅ ꯁꯥꯎꯔꯛꯎꯅ ꯀꯩꯗꯧꯗꯣꯏꯕ? ꯑꯩꯗꯤ ꯍꯜꯂꯔꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ꯫ ꯐꯤꯒꯥꯎꯒ ꯍꯨꯝꯂꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯒ ꯐꯝꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯏꯆꯟ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯏꯆꯟꯅ ꯇꯥꯆꯧꯁꯨ ꯇꯥꯇꯣꯟꯁꯨ ꯂꯩꯌꯦ ꯑꯩꯒꯤ ꯈꯖꯤꯛꯇ ꯈꯟꯕꯤꯌꯨꯕ꯫ ꯈꯥꯕꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯑꯗꯨꯝ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯂꯩ꯫ ꯈꯥꯕꯅ ꯅꯣꯏ ꯏꯪꯈꯣꯜꯁꯦ ꯑꯗꯨꯝ ꯆꯥꯎꯏꯅꯦꯀꯣ? ꯏꯆꯟꯅ ꯃꯗꯨ ꯍꯪꯉꯨ ꯍꯥꯏꯕ ꯅꯠꯇꯦ ꯆꯠꯂꯨ ꯂꯥꯛꯑꯣ꯫ ꯈꯥꯕꯅ ꯅꯪꯅ ꯊꯤꯟꯗꯣꯛꯑꯗꯤ ꯌꯥꯏ꯫ ꯏꯆꯟꯅ ꯃꯗꯣ ꯅꯃꯪꯗ ꯐꯥꯎꯕ ꯈꯟꯒꯅꯨ꯫ ꯄꯥꯔꯤꯅ ꯏꯃꯨꯡꯗꯒꯤ ꯍꯪꯉꯛꯏ꯫ ꯏꯆꯟ ꯀꯅꯥꯅꯣ? ꯏꯆꯟꯅ ꯇꯥꯆꯧ ꯃꯤ ꯈꯪꯗꯕ ꯍꯪꯕꯅꯦ ꯑꯗꯨꯒꯤ ꯇꯥꯛꯑꯝꯃꯤꯕ꯫ ꯄꯥꯔꯤ ꯀꯩꯝꯇ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯏꯆꯟ ꯈꯥꯕꯗ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯟꯅ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯔꯤ ꯋꯥꯈꯜꯅꯣꯕ? ꯈꯥꯕꯅ ꯅꯪꯅ ꯈꯜꯂꯤꯗꯨꯅ ꯀꯔꯤ? ꯏꯆꯟꯅ ꯑꯩꯅ ꯀꯩꯗꯧꯔꯕ? ꯅꯁꯥꯅ ꯈꯪꯗ꯭ꯔꯣ? ꯃꯗꯨꯒꯤ ꯋꯥꯗꯤ ꯀꯣꯟꯅ ꯉꯥꯡꯅꯁꯦ꯫ ꯀꯔꯝꯕ ꯀꯥꯟꯗ? ꯅꯪꯅ ꯑꯩ ꯎꯕꯒ ꯂꯣꯠꯄ ꯊꯩ ꯊꯩꯗꯅ ꯆꯠꯄ ꯀꯔꯝꯕ ꯀꯥꯟꯗ ꯉꯥꯡꯅꯗꯣꯏꯅꯣꯕ? ꯈꯪꯗꯦ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯆꯠꯂꯣꯕ꯫ ꯆꯠꯂꯅꯤꯅꯦ ꯑꯗꯣ ꯑꯩ ꯈꯨꯔꯝꯃꯁꯨ ꯈꯨꯔꯝꯃꯒꯦ ꯑꯃꯨꯛꯇ ꯆꯠꯄꯤꯔꯣꯕ꯫ ꯑꯩ ꯆꯪꯉꯛꯏꯁꯤꯒꯤ ꯃꯔꯝ ꯅꯪ ꯈꯪꯗ꯭ꯔꯣ? ꯈꯪꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ꯫ ꯈꯪꯗꯕ ꯑꯁꯦꯡꯕꯅꯦ ꯆꯠꯂꯣꯗ꯫ ꯑꯩꯅ ꯊꯣꯡꯒꯥꯜꯗ ꯂꯥꯛꯏꯁꯤ ꯅꯪ ꯌꯦꯡꯕ ꯂꯥꯛꯏꯅꯤ ꯈꯪꯅ ꯈꯪꯅ ꯊꯣꯔꯛꯇꯕ ꯅꯠꯇ꯭ꯔꯣ? ꯇꯁꯦꯡꯕꯗꯤ ꯈꯥꯕꯅ ꯆꯪꯂꯛꯄꯒꯤ ꯃꯔꯝ ꯏꯆꯟ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯉꯤ ꯍꯥꯏꯅ ꯍꯦꯛ ꯄꯥꯎꯈꯨꯝ ꯄꯤꯔꯨꯕꯗ ꯈꯥꯕꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯕꯗꯒꯤ ꯈꯪꯗꯦ ꯈꯨꯝꯂꯤꯕꯅꯤ꯫ ꯈꯥꯕꯅ ꯎꯅꯤꯡꯕꯒꯤ ꯁꯪꯕ ꯂꯥꯛꯑꯒ ꯅꯪꯅ ꯊꯣꯔꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯑꯩꯅ ꯑꯉꯝꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯛꯄ ꯇꯥꯕ꯫ ꯏꯆꯟꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯉꯕꯅꯤꯅ ꯆꯠꯂꯣ ꯌꯥꯔꯦ꯫ ꯇꯥꯟꯒꯅꯨꯗ ꯃꯇꯝ ꯑꯃꯗ ꯌꯨꯝꯁꯤꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯣꯏꯗꯣꯏꯅꯦ ꯑꯩꯁꯦ꯫ ꯁꯥꯎꯔꯅꯨ ꯆꯠꯂꯒꯦ꯫ ꯑꯗꯣ ꯆꯪꯉꯛꯑꯕꯅꯤꯅ ꯀꯩꯅꯣꯝꯗꯤ ꯄꯤꯖꯧꯗꯅ꯫ ꯀꯩ ꯆꯥꯅꯤꯡꯒꯦ? ꯊꯃꯣꯏꯒ ꯆꯦꯈꯥꯏꯔꯛꯀꯦ ꯇꯧꯏꯀꯣ꯫
ꯑꯩ ꯆꯪꯈꯤꯕ ꯌꯥꯔꯕꯣ? ꯄꯤꯖꯅꯤꯡꯗ꯭ꯔꯁꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇꯗꯤ ꯄꯤꯊꯛꯄꯤꯌꯣ, ꯒ꯭ꯂꯥꯁꯇꯒ ꯀꯟꯕꯤꯔꯛꯀꯅꯣ꯫ ꯏꯆꯟ ꯀꯩꯝꯇ ꯈꯨꯃꯝꯗꯕꯤ ꯆꯪꯈꯤ꯫ ꯈꯥꯕ ꯅꯣꯛꯂꯒ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯒ ꯀꯣꯏꯆꯠ ꯆꯠꯂꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ꯫ ꯏꯃꯨꯡꯗ ꯅꯥꯎꯕꯅ ꯑꯃꯨꯛ ꯏꯆꯟꯗ ꯍꯪꯉꯤ꯫ ꯅꯥꯎꯕꯅ, ꯀꯅꯥꯅꯣ ꯑꯗꯨ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨꯕꯣ? ꯏꯆꯟꯅ, ꯈꯪꯗꯦ ꯇꯥꯇꯣꯟ, ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯌꯦ꯫ ꯅꯥꯎꯕꯁꯨ ꯄꯥꯔꯤꯁꯨ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯏꯆꯟꯗꯨ ꯏꯁꯤꯡ ꯄꯨꯗꯨꯅ ꯊꯣꯔꯛꯑꯦ꯫ ꯈꯥꯕ ꯂꯩꯕ ꯎꯗꯕꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯂꯩꯕ ꯎꯗ꯭ꯔꯕꯗꯨꯗ ꯋꯥꯍꯩ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯗ ꯈꯥꯕꯗꯨ ꯌꯨꯝꯒꯤ ꯅꯥꯀꯟꯗꯒꯤ ꯂꯥꯛꯄ ꯎꯔꯛꯏ꯫ ꯏꯆꯟꯅ, ꯀꯔꯤ ꯌꯦꯡꯉꯨꯏꯕ? ꯈꯥꯕꯅ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯌꯨꯝ ꯌꯦꯡꯖꯕꯅꯤ, ꯀꯩꯗꯧꯒꯦ ꯁꯤꯕꯣ? ꯀꯗꯥꯏ ꯏꯁꯤꯡꯗꯨ ꯄꯤꯔꯛꯑꯣ꯫ ꯄꯤꯗ꯭ꯔꯤꯉꯩꯗ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯊꯛꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯈꯨꯖꯥꯏꯗ ꯌꯥꯎꯕ ꯏꯁꯤꯡꯗꯨ ꯂꯣꯏꯅ ꯊꯛꯑꯒ ꯈꯥꯕꯅ, ꯍꯥꯎꯋꯦ, ꯅꯪꯅ ꯄꯤꯊꯛꯄ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ꯫ ꯁꯦ, ꯃꯄꯣꯛꯁꯤꯃꯒꯤ ꯑꯗꯨꯝ ꯄꯤꯊꯛꯀꯗꯧꯅꯤꯀꯣ꯫ ꯈꯨꯖꯥꯏꯗꯨ ꯏꯆꯟꯗ ꯄꯤꯔꯒ ꯃꯆꯤꯟꯗꯨ ꯇꯩꯊꯣꯛꯂꯒ ꯈꯥꯕꯅ, ꯅꯪꯅ ꯑꯩꯁꯦ ꯃꯤꯔꯥꯏꯔꯒ ꯍꯦꯜꯂꯤꯕꯨ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯏꯆꯟꯅ, ꯑꯩꯒꯤ ꯀꯔꯤꯝꯇ ꯈꯟꯕꯤꯗꯕ ꯅꯪꯕꯣ? ꯌꯥꯝ ꯈꯜꯂꯤꯗ, ꯈꯟꯕꯒꯤꯅꯦ ꯅꯌꯨꯝꯗ ꯆꯪꯉꯛꯏꯁꯦ꯫ ꯈꯜꯂꯝꯗ꯭ꯔꯗꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯄ ꯌꯥꯏꯗ꯫ ꯅꯪ ꯆꯠꯂꯣ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯆꯪꯉꯒꯦꯀꯣ꯫ ꯍꯩ, ꯉꯥꯏꯈꯣ, ꯑꯗꯨꯝ ꯂꯦꯞꯄꯨ, ꯑꯩ ꯊꯣꯛꯑꯒꯦ꯫ ꯑꯩꯅ ꯊꯣꯛꯈꯤꯕꯗꯣ ꯌꯦꯡꯉꯒ ꯂꯩꯌꯣꯕ꯫ ꯑꯩꯗꯤ ꯀꯩꯒꯤ? ꯍꯌꯦꯡꯋꯥꯏꯒꯤ ꯇꯝꯁꯤꯜꯍꯜꯂꯤꯅꯤ ꯀꯩꯅꯣ꯫ ꯑꯩ ꯌꯨꯝꯗ ꯋꯥ ꯀꯟꯅ ꯉꯥꯡꯅꯤꯡꯗꯕꯒꯤꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤꯗꯅ꯫ ꯏꯆꯟ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯆꯦꯡꯈꯩꯕꯗꯧꯅ ꯅꯤꯛꯂꯕꯅꯤ꯫ ꯃꯕꯨꯡ ꯑꯅꯤ ꯂꯩꯕꯒꯤ ꯋꯥ ꯀꯟꯅ ꯉꯥꯡꯕꯁꯨ ꯌꯥꯗꯕꯒ꯫ ꯈꯥꯕꯅ, ꯆꯠꯂꯨꯈꯤꯒꯦ, ꯃꯁꯤꯒꯤ ꯈꯨꯖꯥꯏꯁꯦ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯣ꯫ ꯈꯥꯕ ꯍꯔꯥꯎꯅ ꯃꯈꯨꯠꯀꯥꯗꯨ ꯇꯤꯡꯊꯣꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯈꯤ꯫ ꯏꯆꯟꯅ ꯃꯤꯍꯨꯟ ꯀꯌꯥꯝ ꯐꯠꯇꯒꯦꯗ ꯈꯥꯕꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯍꯥꯏꯔꯝꯂꯤꯕ ꯈꯨꯖꯥꯏꯗꯨ ꯊꯝꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯂꯥꯛꯇꯅ ꯂꯪꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯛꯏ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯂꯒ ꯏꯁꯤꯡꯗ ꯊꯥꯗꯩ꯫ ꯏꯆꯟꯅ, ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗꯕ ꯄꯥꯝꯗꯤꯌꯦ ꯀꯅꯥꯝꯇ ꯑꯩ꯫ ꯅꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯅ ꯌꯥꯒꯗꯕ ꯂꯩꯇꯦ꯫ ꯃꯊꯃꯣꯏ ꯐꯥꯖꯤꯟꯖꯔꯒ ꯏꯃꯨꯡꯗ ꯆꯪꯉꯛꯑꯒ ꯃꯤꯡꯁꯦꯟ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯃꯁꯝꯗꯨ ꯅꯤꯡꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯃꯊꯧ ꯇꯧꯖꯔꯝꯃꯤ꯫ ꯈꯥꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯗꯦ ꯃꯍꯥꯛ꯫ ꯏꯅꯥꯎꯕꯅ ꯍꯥꯏꯈꯤꯕ ꯊꯣꯏꯕ ꯑꯃꯗꯤ ꯅꯨꯡꯁꯤꯒꯤ ꯃꯆꯥ ꯆꯥꯎꯝꯕ ꯅꯨꯃꯤꯠ ꯌꯧꯔꯛꯑꯦ꯫ ꯏꯆꯟ ꯃꯗꯨ ꯆꯠꯅꯅꯕ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯅꯥꯎꯕꯅ, ꯏꯆꯟ, ꯅꯪ ꯑꯉꯥꯡ ꯆꯥꯎꯝꯕ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯏꯆꯟꯅ, ꯇꯥꯇꯣꯟ꯫ ꯅꯥꯎꯕꯅ, ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯛꯏꯅꯦ, ꯉꯔꯥꯡꯗꯣ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯅꯈꯣꯏ ꯑꯍꯨꯝꯅ ꯏꯉꯥꯎ ꯉꯥꯎꯕ ꯇꯥꯇꯣꯟ ꯇꯥꯇꯣꯟ ꯀꯧꯔꯝꯕꯗꯣ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦꯅꯦ, ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯏꯆꯟꯅ, ꯑꯗꯨꯕꯨꯗꯤ ꯇꯥꯇꯣꯟ, ꯎꯗꯕꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯁꯨ꯫ ꯅꯥꯎꯕꯅ, ꯋꯥꯈꯜꯗ ꯈꯛꯇ ꯅꯛꯅꯔꯤꯕꯣꯏ ꯈꯟꯖꯕ, ꯑꯗꯨꯕꯨ ꯅꯛꯅꯕꯗꯤ ꯅꯛꯅꯗ꯭ꯔꯦ꯫ ꯑꯗꯣ ꯁꯦ, ꯇꯥꯇꯣꯟꯅ ꯑꯉꯥꯡꯒꯤ ꯄꯤꯔꯛꯄꯅꯦ ꯍꯥꯏꯌꯣ꯫ ꯅꯥꯎꯕꯅ 2,000 ꯏꯆꯟꯗ ꯄꯤꯔꯛꯏ꯫ ꯏꯆꯟꯅ, ꯍꯥꯏꯒꯦ ꯇꯥꯇꯣꯟ꯫ ꯅꯥꯎꯕꯅ, ꯆꯠꯊꯣꯛꯄꯗ ꯌꯦꯡꯂꯒ ꯆꯠꯊꯣꯛꯎꯀꯣ꯫ ꯏꯆꯟꯅ, ꯆꯠꯀꯦ ꯇꯥꯇꯣꯟ꯫ ꯄꯥꯔꯤꯅ, ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦꯗꯨꯔꯥꯕ ꯅꯨꯡꯁꯤꯒꯦ? ꯅꯥꯎꯕꯅ, ꯀꯩꯅꯣꯗ, ꯀꯨꯏꯔꯦ ꯀꯩꯅꯣ, ꯉꯁꯤ ꯆꯥꯛꯎꯝꯕꯅꯦ꯫ ꯄꯥꯔꯤꯅ, ꯑꯁ ꯅꯪ ꯑꯗꯩꯗꯤ ꯃꯈꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯩ꯫ ꯅꯥꯎꯕꯅ, ꯀꯩꯅꯣ ꯃꯈꯥ ꯍꯥꯏꯗꯤ? ꯄꯥꯔꯤꯅ, ꯅꯣꯏ ꯌꯥꯏꯃꯒꯤ ꯍꯧꯅꯕꯤ ꯋꯥ ꯑꯃ ꯍꯥꯏꯕꯗꯅꯦ ꯃꯔꯩ ꯑꯃ ꯇꯧꯍꯧꯗ꯭ꯔꯗꯤ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯅꯥꯎꯕꯅ, ꯀꯩꯅꯣ ꯃꯄꯣꯛꯀꯤꯅꯤ ꯀꯩꯅꯣ? ꯄꯥꯔꯤꯅ, ꯃꯄꯣꯛꯀ ꯄꯨꯡꯆꯥꯏ ꯆꯥꯏꯅꯤꯀꯣ꯫ ꯅꯥꯎꯕꯅ, ꯃꯥꯅ ꯆꯪꯉꯒ ꯍꯦꯛꯇ ꯈꯟꯅꯕ ꯍꯧꯔꯛꯀꯅꯤ꯫ ꯄꯥꯔꯤꯅ, ꯅꯈꯣꯏ ꯑꯅꯤꯗ ꯈꯟꯅꯕ ꯍꯧꯗꯅ ꯀꯅꯥꯗ ꯍꯧꯗꯣꯔꯤꯒꯦꯕ? ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯁꯦ ꯑꯁꯤꯅꯤꯅꯦ꯫ ꯅꯥꯎꯕꯅ, ꯆꯍꯤ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ꯫ ꯄꯥꯔꯤꯅ, ꯍꯣꯏ, ꯂꯤꯔꯛꯑꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯐꯥꯒꯤ ꯇꯧꯅꯕ ꯌꯥꯗꯕ꯭ꯔꯣꯕ? ꯍꯥ, ꯂꯤꯒꯤ ꯂꯤꯌꯨ, ꯂꯤꯔꯣꯏ ꯇꯣ, ꯅꯈꯣꯏ ꯑꯅꯤꯗꯤꯅꯦ ꯑꯩꯅ ꯑꯗꯨꯝ ꯈꯟꯅꯕ ꯍꯧꯅꯤ ꯁꯤꯔꯝꯗꯥꯏ ꯐꯥꯎꯕ꯫ ꯅꯥꯎꯕꯅ, ꯉꯥꯡꯕ ꯌꯥꯏꯅ ꯁꯨꯃꯥꯏꯅ ꯄꯉꯥꯡꯗ ꯉꯥꯡꯕꯁꯦ꯫ ꯄꯥꯔꯤꯅ, ꯏꯆꯟ, ꯅꯪ ꯇꯥꯆꯧꯗꯤ ꯁꯦꯜ ꯄꯥꯏꯗꯦ,
ꯑꯗꯨꯅ ꯅꯨꯡꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯒꯅꯨ ꯏꯃꯧꯗꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯔꯦꯅ ꯇꯝꯃꯨꯀꯣ ꯏꯆꯟꯅ ꯇꯝꯒꯦ ꯇꯥꯆꯧ ꯑꯩ ꯊꯣꯛꯑꯒꯦ ꯅꯥꯎꯕ ꯑꯃꯗꯤ ꯄꯥꯔꯤ ꯄꯨꯟꯅ ꯈꯨꯝꯃꯛꯏ ꯐꯖꯅ ꯆꯠꯂꯣ ꯏꯆꯟꯅ ꯇꯥꯆꯧ ꯇꯥꯇꯣꯟ ꯊꯣꯛꯑꯦ ꯃꯆꯜꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯉꯁꯤꯁꯨ 이찬ꯒ ꯁꯅꯥꯊꯣꯏꯒꯅ ꯅꯨꯡꯁꯤ ꯍꯣꯏꯗ ꯂꯥꯛꯂꯤꯕꯗꯨ ꯈꯥꯕ ꯏꯟꯅꯔꯛꯏ ꯇꯨꯡꯗ ꯇꯣꯡꯂꯤꯕꯤ ꯁꯅꯥꯊꯣꯏꯅ 이찬ꯗ ꯍꯥꯏꯔꯛꯏ ꯁꯅꯥꯊꯣꯏꯅ 이찬 ꯅꯪ ꯈꯥꯕ ꯍꯥꯏꯁꯦ ꯑꯃꯨꯛ ꯏꯟꯅꯔꯛꯑꯦ 이찬ꯅ ꯀꯟꯍꯥꯏ ꯈꯥꯕ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯁꯅꯥꯊꯣꯏꯅ ꯅꯪꯒꯤ ꯈꯥꯕ 이찬ꯅ ꯏ ꯀꯥꯔꯛꯀꯅꯤ ꯅꯪ ꯁꯅꯥꯊꯣꯏꯅ ꯏ ꯀꯥꯕ ꯂꯥꯏꯔꯤ ꯑꯁꯤ ꯅꯨꯄꯥꯁꯦ ꯅꯪ ꯀꯣꯏꯁꯤꯜꯂꯣ ꯃꯇꯝ ꯈꯔ 이찬ꯅ ꯃꯇꯝ ꯈꯔꯕ ꯁꯅꯥꯊꯣꯏꯅ ꯍꯣꯏ ꯃꯇꯝ ꯈꯔ ꯌꯥꯝꯕꯨꯡ ꯅꯨꯡꯗꯥꯔꯦꯝꯕ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ 이찬ꯅ ꯇꯥꯅꯤꯡꯗꯦ ꯁꯅꯥꯊꯣꯏꯅ ꯇꯥꯅꯤꯡꯗꯕ ꯌꯥꯔꯣꯏ 이찬ꯅ सनाथोइना हम कायदि कइनो हा 이찬나 तानिंदे हाइख्रे अई सनाथोइना तादबा यारोइने 이찬나 नंगना यारो हाइसने ताबा ngमोइ फागिदौना मतम खरा कोइनाबा काइना सनाथोइना हो अदुबोबा 이찬나 अइना तानिंदे सनाथोइना 이찬 मसि नुपासे नंगबु थमोइ सें नुंसिबा नुपाने नंगना याद्रेकोना साउब्रा साउदे थोंगालदा लागा नंगी नसक उद्रिबो लेरिदो करमा नुपा अमने हेक्ता तौरमगने माना नंग संगसु इमुंग मनुंग लेकाइदा मनामने ना हेंद्री नंगी माइ चोप्तनबा मवोंगदा नंगबु संगबा तोइना लाइदो 이찬 करिसु खुमक्ते सनाथोइना अई वा हाइगे 이찬나 सनाथोइ अई तानिंदे हाइबने सनाथोइना तादबा यारोये 이찬나 नंगना फना nganglabasु अइना नादा हापिगदबा लेते सनाथोइना हाप्रगना नुंसिगे खनाबा हाइदुनि नंगी वारेप अखोइ अनि ngasi लेपथोकपा ताबने 이찬나 नंग अइगा सिमिनबा पामब्रा नत्रगा इनाउबगा सिमिनबा पामब्रा नसाना खंगना अपामा मखलो सनाथोइना हो कनामतगा सिमिनबा पामजदे इवा नुंसिबदगी हेनबा इचा लाक्तोबा वाली अदुदगी इचा नुंसिबदगी इसु नुंसिबा लाकदबा वाली हौजिक नंगा अमदि इनाउबगा सिमिनबा पामलबसुने मतम अमदा पामलक्तबा याय अदुना नंगी वाहंगदुगी पाखुमने अइ पिबा ngमोइ 이찬나 oh adu oiragana nakoina aigi thamoi khangbidragana aigi apama lambida jatkibada karisu hainadabi सनाथोइना अखोइ कई हाइनगे हा हना साउनरसु थादोना गुमसे हाइनबा नत्रा 이찬나 अदु खक्ता हाइनब्रा अमगी थमोइ अमना खंगना चनसे हाइबदी हाइनद्रबो सनाथोइना अदु दा खंगदे होरे नुंसिगी मनाक योरगा वा अमा थोरकनी मदुगी मतुंगिना ने थबक पाइखटबदुदी नसाना याबा ताबने 이찬나 अई सौरक्तनको कदाइदनो थमजिनदोइने सनाथोइना नंग अदुमाइना ngang हाइबा नत्रो अइना 이찬나 हाइरे नंग कइदोगे हाइबनो हा सनाथोइना यौदौरे वा ngangnaragumse 이찬나 मदुने अइना पामिसे सनाथोइना सक्तुगा खंगिना ngasidi नुंसिगी थोंगालदा थौजिनखि खाबा लापतकना मदु येंगलगा लेहौई चउंबगी थौरम हौख्रे खाबने खंगी गाड़ी मनुंग हिपलगा वखल खली खाबने करी लीला सानरकनी अंगांग ओइरिबी सनाथोइ 이찬나 खंगबा नट्री सिंगबदी खाबना सरुक अहुम थोकपगी अनि हेलिबनी अदुना करंबा पांबैना 이찬बु लाक्सिलकनी खंगजबा नट्री हौजी खाबना 이찬गा मरी लैनबा लोइनबा मियोय अयाम्बा लोइना खंजिलअबनी कदाइदा कनागा तोइना चटकली अदुगा करंबा मफमदा चटकंदे मयामदुगी मथक्ता 이찬기 इमुंगी मिपुंग खुदिंग करंबा मखलगी मियोइनो खंगदोकपा लोइख्रबनी महाकना वखल खलिङैदा चउंबा लोइरदुना हन्नबगी चउंबा यावबा लाक्पा मियोइसिंग थोरकपा हौबा खाबना उरई मखुट अनिदु लुखमदा थमलगा खाबना नुपाने ngasidi mobile number lobang ngamdraba khaba natre uida kaisu leiroi thoranida hekta thatlaga loire leisavidagi pakhangna mobile number lobada kana thingba e pirakane manungdasu mayam hanakre सनाथोइना अंगांग पमलगा लक्नरी अदुगा 이찬나 nakanda famlaga nokli अंगांग दु येंगलगा 이찬나 ममादौना ममाइसे कयादा नुंसिरिनो सनाथोइना अदुबुदि हयेंग नंगी नचादुसु नुंसिदोइनि काइना
ijanna nungshini inauba faujilaga Sanathoi nakta famlaga hairi inaubana ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅ ꯍꯦꯟꯗꯣꯏꯅꯤꯗ Sanathoina tukachai kaidano lechu chalo hanchak ngachak sidi inaubana ꯀꯔꯤꯕ Sanathoina singju mayal khangbra inaubana ꯀꯩꯗꯧꯔꯕ ꯑꯗꯣ Sanathoina ado nang mi mangdi kaidano lechu ba inaubana ꯀꯩꯗꯧ ꯏꯀꯥꯏꯖꯗꯣꯏꯕ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯃꯤꯗ ꯂꯣꯏꯅ ꯇꯥꯛꯊꯣꯛꯑꯝꯃꯦ Sanathoina kai ta amni banang de inaubana ꯍꯣ ꯅꯪꯁꯦ ꯑꯩꯒ ꯀꯣꯏꯅꯕ ꯅꯨꯄꯤꯅꯦꯅ Sanathoina aya kaya da ngami banu pana namai do kadai da pan ke nang ha inaubana ꯏꯃꯥꯏꯁꯦ ꯏꯃꯥꯏꯗ ꯄꯥꯜꯂꯦ Sanathoina ai ko inaubana ꯀꯩꯗꯧꯔꯕ Sanathoina koiram da su phadawni nang inaubana ꯅꯃꯥꯏꯗꯨꯗ thada si mangai makutu sa thangalai Sanathoi pamliba angang du thangalaga mamai loli ichanna inauba Sanathoina thangalakpa angang du na inauba da noksilakpadagi inaubagi thangaliba khuddu angang du gi khazai du oina chappi inauba na ꯅꯨꯡꯁꯤꯕꯅ ꯏꯆꯥ ꯀꯥꯏꯁꯦ Sanathoi angang du tampakta phat phajana pammaga Sanathoina dhapti inaubana na ꯑꯩ ꯀꯣꯏꯔꯝꯗ꯭ꯔꯁꯨ ꯐꯅꯤ ꯍꯥꯏꯗꯥꯏꯅꯦ Sanathoina hoi inaubana na ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯅꯪ ꯅꯌꯨꯝꯗ ꯍꯟꯕ ꯐꯪꯕꯩ ꯋꯥ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ Sanathoina nang kari oidige inaubana na ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯌꯦ Sanathoina aibu karino ba asu ikai ba khangda ba sa sumanda nga sumanda nangi bo inaubana na ꯑꯩꯁꯦ ꯑꯩꯅꯦ ꯑꯩ Sanathoina ichan angang senda pamo masi homo se mamai semda thugai ge Sanathoina ichanda angang du pisili aduga khudum tasilaga inaubagi maida thajili inaubana na ꯑꯌꯣꯃ ꯃꯥꯏ ꯀꯥꯏꯔꯦ ichanna wa oin ta gi thimkhrene Sanathoina haukodana nupina nupa phoide hai balai tabane henbu henjila adine makha tawrakhini inauba mamai du nalaga sugali nungshi du phingna changai nungshi na wa bana kainom tawre bu ai kaino inauba namai du kai tawrage inauba na ꯏꯇꯩꯃ ꯑꯩꯒꯤ ꯃꯥꯏꯁꯦ ꯀꯩꯗꯧꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ nungshi na kari tawrino ba ngaksangang le hidak lawruge itaima inauba na nungshi hobe amuk jatki inaubagi du Sanathoi gi mamangda thawoina matai mada kesinaribani ichandi nungshida maya karaga yenghawi Sanathoi di inaubada singaga leiri amuka thilo haibro kaina ingit tawi nungshi molom ama puraklaga makhum hangdo ga lai